Image Paodam yang biru singgu han berteram nok sebulan kurum jari. Ngasigi maru Paoda Devisna misiga mari lenana miam gyoba mifam antokre. Grand launching of membership drive of BJP 2019 ngasi kaksing pantokre. Loinana apase tech helicopter mari Indian Air Force ta kusinakre. Hauzik mapung pau lobirasi. Kanchipura level standard Robert Hess Secondary School boarding the Lake Hidrabi, Babishna Mishiga Marinana, Nasi. Mishi Sigi Matang, the same conversation Sinduna, time when the labor town ground, Lambda Masigi, CSO Sing, Gidu Sing Yauna, Young Giver Joe from Panto Cray. Before to the Saruyakiva, time when a Sigi MLA, a MLA Kumukjam, Zakishan Haikibada, Babishana Mihat the Senate Mana labor musing, Nasi Pawa. Manipulengang na thona phana mihat pa music putokani haiba ngamti basi kari karamba aron balai benano masi atuba matamda miyam mamangda manipulengang na khan gadabani misi asi matangda CBI da ticket hangani haida manipulengang na lauthokkiba du karamba tangakda leire haibasi miyam na khan gadabani CBI da sinaba haibasi state cabinet mifamna warep lawduna home minister da ai serol thagna khan gadabani masi matung home minister da approve tawraga CBI da thagadabani Masi sana kawan si tau khabra na dragar tau dabra haibasi miyam da singlu pamthoi. Babishna misi matangda Manipur Police na pali ba section 305 asi laibak tivani. Section 305 asidi masa matom da sijabagi case da pangadabani adubu. Babishna di masa matom da sijabanate masida lautunarga hatpani. Mara masina section 302 Paduna murder case lokotuna ticket kadabani loinana Manipulengang na CBI da sinaba matam da su section 302 gi case panduna murder case da siregadabani haike maana makhatar haike bada hauji thokliba Babishna misi asigi achu mobile puthokpa ngamdrabadi matung tar khuding da su Manipur miam gi achu mobile phangba haibisi oithoklaroi hanak thokliba Babishna misi asida lamdam masida leiba mioi khuding na punna lemina duna Babishna misi gi achu mobile phangana bhona da thongdang ya misi haina appeal tawke Nasi mifamatu da UCN President Sunil Karam amuko ki President PH Devana Singba kyasu sarvya ke Singningai oiba maungda laikhidraba Babishna misigi achumbal langlalangjin putho haina ngasi Khetrilekai Women Development Association amadi Sekdo Club Khetrilekai Manglampak ani sindura misi asibu yaningdabugi wakat mifam ama thawal Khetrilekai mini market ta pangthokre saruk yakhibi mera paibi Imam na pondro pada singningai oba misi asi thokiba numitarani hejing loba phawba police department ki maikei degi tangdang ba langla langjin ama puthokpa ngamdaba haibasi pende Babishna misi gi aseng ba langla langjing athuba da putho haina pondor ki angang jina semli ba mong che am singningai oba si mong hida ekoina madu kara maina siribano kamdong na siribano haibado masa mathanda puthori yalibra natraga kusem na busiribra haibado singningai mom oba mong da sirami budugi akoy asyang balang lalang jindo akoy khangningi Maleng ngapam singna pangthok na bong ngasai Manipur su hepatitis numit Director of Health Services Manipur amasung National Health Mission Manipur sinduna imphal lamhen patal leiba RIMS Hospital Jubilee Holda Health and Family Welfare Minister L. J. Kumarna athuba mitungnen oiduna pangthokre numit asi maroi hiramdi hepatitis muthakpada hen sel thadaba amasung National Viral Hepatitis Control Program hodokpani Traumatu ki mangoi nana minister na polompat leiba Jenims Hospital amasung Lamphel da leiba RIMS Hospital da Model Treatment Center hangdoki Jenims da Model Treatment hangdopagi thoromda Health and Family Welfare Minister L. J. Kumar haike hepatitis na singna kunai gi minok misai ki dra losinduna lebigano haina apil troduna hai malem gi hepatitis numit ka mari leinana ngasi hangdokliba Model Treatment Center asida hepatitis na narba music lem na laing phangalagani Hepatitis na nare haiduna bipainingai oidre matam chana laing horbadi phabungambadina miam na lakpiduna masi khutongchaba si lobiu Jenims Treatment Center hangdoktuna miam de khusinare hangdokliba center asida Dr. Singh amadi
mari leinamasing matik chana leire maram aduna hepatitis na narvasingna mafam asida laktuna hidak lemna lowga loinana treatment tawba yargani hepatitis A B C haibasi miyamna thijinba watpanani laina asi karisu sinangai oide masi matam chana laing hauragadi phabangami tungda hepatitis na narva miwisingda minister na lemna hidak langtak yantoki Malayang yung pampunamagta World Hepatitis Day palan taunar bisiga mari lenana Jivan Hospital kaksingna Elite Enterprises amadi kaksing runners ka kusam naraga sinduna Hepatitis B amadi C gi screening test tawkre Jivan Hospital la pangthokiba health camp aduda mioi chani ga tararomna screening tawki social tabu leibedagi akoina haidong nadana mi bulanna प्रसार तौबीरगा मी सिंगसिन मपान थोगा टेस्ट तौहंदबसी प्रजासिन तौहंदिरोइदबनी अदुगा अखोइ मसी अखोइना मसीबु अखोइना कनो तौरगा हंदहनसी हारदी मयाम पुनमकी सहयोग चंगी मसा मसाना मसी टेस्ट तौबीरदी हुजिक हारिबा मिसी मिना सिंगसी यामना हंदहनबा ngomni Manipur mamang thakta amukta oikidriba mongda kang sanokpa leina Japanese encephalitis kasing eda na hena nahalli sandorukli Kaksing Sunanda mioi mari amasong kaksing wairiamadi kaksing turel wama DSA rota amamamni aduga kaksing district ki panganta bidana amani laibak thiribadi laina asina naduna laingliba laikai singasida fogging tawkhiba aduga kaksing Sunandana awareness amadi kankal hidak luthokhiba natana karigumba thabak amata lakhot pidre maruina swonaba laikai singasida Japanese encephalitis handrokpa thingnaba kankal hidak luthokpa Sahi trauma phawagi angang singda hidak kathok pagi thabak amata paket pidri Kaksing Municipal Council na maikta nomkhak awareness piba wai khara publicity satkhiba amasong ngarang khak thokiba order ama thoktuna Kaksing area gi yumlakta ok loiba yaroi haibanatana thabak amata lakhot pagi mamitaba lakhot pidaba asisu angakpani Japanese encephalitis na narba mioi ohum mari hospital Kerada lain lakba numit mari tramani suri laklawa amasong Kaksing Municipal Council na Japanese encephalitis handokpa thingnaba sathariba thawum sidi thintamalabani haina MSU Kaksing district ki sel amana phungdroklei maruina Japanese encephalitis na sohlaba mafam sing maruina Kaksing area da health department na school sing da natraga lekai da Japanese encephalitis tagi angang singu Nathok nawa vaccine kudak asida kapthok pagi mathok tarba matam asida lepa pokpa masung sawol sen numita health center da kapagi kudong saba piri hidak watan lei hidak asi kuthok pusin kudong sadi haiba asidi emsuna nongninga phaujai school tamliba angam singna henasu kudong sagadaba mawongda school singda natraga sunday numit kumba suti leiba numit amada Maruina Japanese encephalitis na sohlaba lekai singda vaccine asi kapthok nawa health department na athuba matamda sindigadabani maduna trabadi makhata na laina asi sandrokpa targadi madugi daita health department na pubigadabani miyam nasu kangmasa poktunaba iram nala singdokpiu ising tungdana lehenbiganu yumgi akoiba tarutara na thambiu kangna siktanaba kang hidak sing sinabiu Japanese encephalitis laina asi makhata na sandrok tanaba aikoi puna honorsi hainasu sirosina makhata na phondrokle Deshamamadi AIMS na ngarangdagi tampaki school singi hostel boarding sing yengsinbagi makha satrak poina ngasi maroina Kansipur lambi paringda leiba school singda hangliba mahairoi sing leinariba hostel boarding sing ayambana param sumna hanglumdaba thengnare mahairoi lu ani asigi thomi singna satrak ba drive aduda Temple of Learning SI Academy Imphal Public School Kansipur Boarding amasung TJ Higher Secondary School da mahairoi sing kidamak thamliba saksang amasung tumpham kasing mawong marin tadan leram ki Temple of Learning School amadi TJ Higher Secondary School da sanglubada mahairoi singna leinari ma tumpham ka yamna sinna mahairoi sing lehelama thengnar ki Temple of Learning ki casting pen amata phawba palamda thengnar ki asing ba thong asigi matang da hanglubada school asigi warden na kondalu da sin aduna deshamamdi AIMS ki thomi singda akekang pirakhi SI Academy dana mahairoi sing gi saksang adu yamna motlaba khongbalamagi mapanda
mapa da thamlam ki Kanchipur boarding gi oina di yamna luna na lerma thengnar ki aduga Manipur lenga ki makha da leiba nupi macha singi school su oiba TJ Higher Secondary School da yengsilu badana hostel asi sabal losindara mahiro sing da helamle amadi mahiro sing na sin na toilet amata leram ki de ka amada phamung su na tharam de school asigi apun bagi oina thamba toilet ta punna sin na ba thengnar ki masida natana iru jafam thambiram dana school gi building floor mathakta sumnagi jinga ama mamai ama khajil laga thamlam ki asingba sarkari school amadi hostel asi asumna thambigado oil badi sido kibna fare haina yengsiluba thamisingna phongdor ki Bharatiya Janata Party BJP da Pak Sanaming Chalhanabagi drive grand launching of membership drive of BJP 2019 gi thoram ama ngasi BJP Kaksing Mandal sinduna ngasi Seska Hall University High School Kaksing da pangthokre thoramadu da Y Sursandra MLA Kaksing Assembly Constituency na athoiba mithunglen KSA Sawa President BJP Kaksing Mandal na thoramapu P Premananda General Secretary Organization BJP Manipur Pradesh N Santi Kumar Chairperson Lakbigani N Sanjit Kumar Chairperson Kaksing Municipal Council amasung PHG10 Adaksha Kaksing District na akhana bamithunglen sing oina saruk yakhi throngi athoiba mithung poikiba MLA Sursandana Bharatiya Janata Party da Pak Sanaming Channabagi drive hodokladuna thoromgi matang da hai ironungda lukhigadroba Congress Party na oida padro kaya ngangduna adumna leidi malemda khwaidagi sarva party or BJP bu communal oiba party haina oida kaya ngangni BJP na lenga ngaidagi Manipur da pangal kanasu hatkidri BJP bu communal oi haina lawriba Congress Party na Manipur da lenga pamatamda pangal kaya hatkiba aduna takpadi communal oiba party asi Congress ni haiba takcharbani haina phongdokhi ngasi thorom aduda Kaksing Assembly Constituency gi mafam kaya dagi lakpa mioi kaya na BJP da ming sanakhi aduna Muslim ise isno lingpa kangona mawa lawuna mi khanana koita padama mayam sandukim ne sahi bana pandu bi taruk sula Manipur sahi ni makai pale kana Muslim da BJP na kari tawrgi Congress na paling ngayon na may pangan halan na pangan lising naman ni Chani Chong ali balito blido BJP na lagi kana pangan halagi Pradhan Mantri Awas Yojana Housing for All U 2022 gi matangda miyam da khananabagi awareness street play ngasi Kaksing gi tongan phomsing da utkre thormasi Kaksing Municipal Council na Sinmani aduga awareness street play asina Town Planning Department Manipur gi makhada Nopade Cultural Foundation gi artist singna utpani ngasi Jiribam district ki Bawparada leiba Jiri News Network ki conference hall da Manipur Sahitya Parishad Jiribam sinduna S Binodini na iba Urmila Kawa Nobel Lyric releasing function ama pangthokre thormadu da S Maniton retired principal Jiribam Higher Secondary School S Kogendra President Manipuri Sahitya Parishad Jiribam amadi Khaidem Kanda General Secretary Manipuri Short Story Society na athoiba mithunglen thoromapu amadi akhana mithunglen oina dice na phamki throngi athoiba mithunglen thoromapu amadi akhana mithunglen na S Binodina iba Urmila Lyric asi miyamda miyamgi mangda phongdokhi Kaksing district ki manungda leiba police outpost singi maraktagi khwaidagi phajana mathau tawba outpost amasung mathau ningthina pangthokpa BDF singda Kaksing district police na mana piduna poning thawat krai Kaksing district police na senduna best outpost award 2019 amasung reward appreciation for devotion to duty by VDF members yenthokpagi thoram ama ngarang pangantabi market seta pangthokrai From the SP Kaksing Victoria Yengkom, Additional SP Law and Order Kaksing Lunkomang Kongsai, Additional SP Ops Kaksing Netrajit Nepram Kaksing District ki Makuk Tongo Police Officer Sing Kayana Sarukyaki. Say yes, you in a Wangu Lamkai outpost, the best outpost ki mana Pankre, outpost a Sigi BDF, Konjengbam, Voyage Sing da
Best Turnout Award Piduna Pung Thawatki, Kashing District Immediate Member Kuntaret Amasung, Post Commander over ASI Amadasu Certificate Amasung, Selgimana Piduna Pung Thawatki. Manipur University Dagi Life Sciences the degree of Doctor of Philosophy Gi Award Panglawa, Dr. Yengkhom Premlata Devi Apopi Yengkhom Ongbi Ina Kunbi Devi Bu Harau Temna. Pagaloina Pung Thorpagi from among us sea, Tuelwang Young Learners Association, Tuela, Kashing the Sinner of Pantokre, Kashing Tuelwang Manning Topering, Mamang School of Pantokiva from Aduda, Kashing Municipal Council, Ward number 40 Councillor P. Sanahala, Toy Metung, Tuela Club President KSS Saturday from Mapu, Aduga, retired DI ZEO Kashing M. Rasmon Amadi, Ward number 40 member P. Baby Devina, Akana Metung Singwana, Serbia. Kumginong ning thina sudabana Manipur gi mafam kaya gi lokol kaya da lo panba yadana laibasi lenga ki maikai dagi amadi lanai gi oiba maikai dagi angam mating tawnaduna lo panba yanaba mafam kaya da honaba leptri Thawal College Road akui bagi lokol gi oina thasi gi traimpan dagi MI department apirakpa pamsi naduna lokol sing asida ising phanganaba thabakkan honari hemang lobuk lokol lamyai lokol amadi Wangatawa Lokolgi, Lomi, Amana, Pongropada, MI Department, Lomi Singi, Awa Kangbiduna, Pump Ama, Pirpa Amadi, local MLSU, Oiba, Hanagi, Semester M. O Ibobina, Pam Asi, Sinanaba, Yanaba, Asangba, Tau Senfam, Putopiduna, Tawal, Turelagi Sing, Singbiba, Asignama, Lomi Singna, Apenba Pongropay, Amadi, Tawun Kaujaro Hairi, Adu, Lopum Sing Yam, Chawa, Madam, Na Lopum Kara, Low Panba. Yakrabasu, Lopum Gradi Housing Power, Ising your Pungamdri, Madam Asina, a henba Pamama Pibiduna Natraga, Atopa Tarang Ama, Packet Piduna, Lomi Singi, Isingi, Awabasi, Kondinava Tarang, Lokut View, Haina, Pondrope. Amurumda, Lakol Singasigi Manumsana, Tawal Okram, Wangatavar, Rom the Ladyba, Okram, Lokol Amadi, Singam, Mamang, Lokol, Low Pari Kuntrarom. Asidi like I said Laiba River Lift Irrigation RLI scheme gi Laiba water from Amadi Hanagi Semester O Ibobina Pibirakpa water from ANSC Thawal Municipal Council Ward number 1 gi Councillor O Inau Tombina Asang Batau gi Senpam Putopiduna Ising Singbagi Thorum Baikatli Lomi Singbu Mateng Pangbibai Yama Councillor Bu Lomi Singna Apen Pongropli IGR South ki Miyang Makada 26 sector Assam Rifles More Battalion Sinduna Kargil Vijay Devas Holland 5 village da Supalan Taukre from the Holland 5 Kolgi Mahiroi Singh T Mino village T Gamnong 5 village Amadi H Munom village di Kunja Singh na Saruk Yabag Iroinana Kargil War ki audio video documentary ki screening the Saruk Yamina ke Center for Human Resource and Economic Development Impala, Ministry of Arts Sciences, Government of India ki sponsorship makada haukiba April ki tang 22 Art Day Observation gamari lenena pangthokiba National Level Drawing Competition da Manipur ki mairoi anina ahum sebo position dor khrei ahum sebo position dor khaba Manipur ki mairoi ani adudi Gurumayum Brajahari Sharma class 10 amadi Churchill Jumnam class 4 ni makhoi animak Well Academy Sangang Regi Mairo Ngaptani Searching na level 1 Amadi Brajahari na level 3 ki category da mana phalakibani competition adu da makok pathang tarbasingi mana mathum yentokpagi thorom ngasi New Delhi ki Vigyan Bhavan da pangthokpage loinana thorom da Union Cabinet Minister Harshvardhan Amadi atai miyo kya na sargyake The faction and origins of human settlement at 91 Mitai Langol Highway Matanga, Nomuga Miami, Pamamangasi, Langol Ningto, Towel Luptin, the Sindana, Langol Ningto, Irum San, the Pantokre, thrown to the Sarab Yakiva, Langol Ningto, Towel Luptin, General Secretary, A.K. Santikumar, Mangang High, Nalinga Matamdagi Hona, Langol, Sinsang as the Ladiba, Lifeham, Len Singasi, Nak Senator Miokia, Kundadana, Laki Hibasi. Kaknaningai like Waiterba Wapam ne, Mapam Singasida, Sata no Dadana Lejaba, Musingasi, Matami Matungina, Yungkop, Hengelpa, Hayusidi Masana Tabani, Nasigi, Reserve Forest Mapam ni Haina, Legana, Nahaklitan Miam, Tantona Bahor Rivasi, Yam Live Tivani,
हौजिक लेजरिबा लम असि रेवेन्यू विलेज ओइना हानुगुम लेहनबिउ रिजर्व फॉरेस्ट की मनुंग संदे हाइबदु नौनमैक सिंहनबिउ हाइके लमजिंग ग्रुप की तोवान तोवान थबक सिंगी मरक्ता अमा ओइरिबा लमजिंग फाइनेंस ना असुंब वाफम मियाम न खंगन मंगमरे मरम मदुना लमजिंग फाइनेंस असे KCPMC ना मियाम येंगनबनि हाइना लौबग लोइना खुदक्तगे अथिंग थमले हाइना कांगलीपाक कम्युनिस्ट पार्टी मिलिटरी काउंसिल KCPMC की सेरोलम फोंग्रोकले लुप असगे इंफॉर्मेशन एंड पब्लिसिटी सेक्रेटरी लंचेन मिटै न थादरप सेल रसिदा पल्लीबदि लमजिंग फाइनेंस की मखादा लोन लौरिबा सिंगा सेंदोय हुनबा अमदि सेलेब सिंगतबा खुदिंगमक लुप असिना खुदक्तगे अथिंग थमले लमजिंग फाइनेंस तगी लोन लौरुबा मियोय सिंगना करिगुंबा KCPMC की अथिंबगी मायोक्ता लेतना सेंदोय पिरंबा नत्रगा सेलेब सिंगलम थोकलबदि मधुगा चप मानव सेनफम अमा लुप असिना लखल लोइदबगी मरम लेते हाइबसि मियाम वखल खंथबिउ हाइके इंडियन एयर फोर्स ना मखोई अहानबा बेस ता अपाचे अटैक हेलीकॉप्टर मरी फंगथ्रे हाइरी US एरोस्पेस बेजल बोइंग ना हेलीकॉप्टर सिंग अदु IAF ता खुसिनकी अपाचे अटैक हेलीकॉप्टर कुनिथोय IAF ना लगुदबनी मथंगी सेल हेलीकॉप्टर मरी अमसु पुरकलगनी हाइरी AH-64E अपाचे हेलीकॉप्टर से US आर्मी ना सिनबनी हेलीकॉप्टर मखल से मालेमगी ओइना ख्वाइदगी एडवांस होइबा मल्टी रोल कॉम्बैट हेलीकॉप्टर नि अमदि इंडियन आर्मी की अहानबा फ्लीट ऑफ अटैक सॉफर ओइरे हाइरी टेरर की नमक सेल खोमजिली हाइबगा मरी लेना अवांग थंगबा काश्मीरा लेबा नमखै परिंग द तारिबा टाउन दा कारबार तो मियोय खरगी युमदा NIA ना थीबा हुमगी थबक चटकरे नेशनल इन्वेस्टिगेशन एजेंसी NIA पुलवाना अमसुंग श्रीनगर डिस्ट्रिक्ट सिंगदा LOC लाना कारबार तो मियोय खरगी दुकान सिंग मिलिटेंट सिंगना श्रीनगर सेल खोमजिलगा मफम मदुदा इरांग सागतहनबदा श्रीने हाइबगी वफम हानना NIA ना खंगले हाइरी ngam lana karwa tawu singi lup president oiriba Pulwama gi Abgozada leiba Tanbir Ahmed wani gi yumda July kurumdoida NIA na thiba humbagi thabak lawhat ki ngasi thiba humbagi thabak chathakhiba maham singna Srinagar gi uhayon pham kaithel singdani Srinagar amasung Pakistan occupied Kashmir POK gi capital Muzaffarabad kagi marakta lalon itik tawgi thabakti March Dipan dagi thingchinuna directly bani terror findings kamari leina NIA amasung enforcement directorate na tokhai tabu pamba karwa wala amasung rusing singyauna miyoy kaya fagat khrabani hairi Azik aroi bide maroi be paw amona pijari Bebisna misi gamari leina miyam gi oiba mifam pangthokre Grand launching of membership drive of BJP 2019 ngasi kaksing pangthokre loinana Apase attack helicopter mari Indian Air Force ta kusinakre ngasi gidi Paodam Sadok Saba matang asir lojere miyam bahukana kurumjari